Ngasinumida wairam phongkiba tongan-tonganba Manipuri siphongsing amasum thokiba thawdok wathoksingdagi maruibi ipausing miyamda thamjari hanbada Kangla paudagi lakusaraga lamgi wahawda lairon Vaiphei Kuki khulgi khunjasingna khonsa khul naga village te attack satharakpada miyoi kya aso apanangkhri khulgi lusingba kya phakhri lamgi wahawda lairon Vaiphei Kuki khulgi khunjasingna khonsa khul naga village attack satharakpada miyoi kya aso apanangkhri khulgi chief chairman amasum secretary Kuki singna phakhri hairi thawong adubu khonsa khul village authority akanma mon yaning du phungdorakni thawdo asigi matana police tagi phongwa paw man hai lemkhong police station ki manungsana leiba khonsaram naga village amasum lairon Vaiphei Kuki village ani ki marak lamgi wahawdagi ngasi amukna hongnana irang tholakhri sayenariba mafam adura khonsaram khul khunjasingna excavator sizinaduna laibak tem khaibagi thabuk sataki asigumba thaba ama sathare haibi khangbadigi lairon Vaiphei ki khunjasingna mafam adura sangsilaki madura khut thanarakpadigi asu apan khara yaunaki hairi atopa pawgi likhuna mana phongdorakpada ngasi thokiba thawdo adura lairon Vaiphei ki khunjasingna khonsa khul naga village ki chief chairman amasum secretary pharaga pukre hairi nakalamaramda thawdo adugi matangda urkhul times na khonsa khul village authority ki wapum palladuna tawrakhibi report amana hai thawdo adu ngasi numijung matung minute taraga mangarom tabada misangi saklo lawraga lakhiba masing yamlaba Kuki militant sing ikhang khawduna attack sa tarakibani tanjadura khonsa khul naga village ki khunjasing lawusing womadi construction ga mari leinaba thabak thoram sing pangthokla laki ngarang asi khonsa khul naga village ki khunjasingna lon yaba mong yum sanabagi damak lebak tem khaibagi thabak sataki maduda leimakhong police station da ASI oiba Kamgin Vaiphei kowa police personnel ama laglaga Kangpopi district ki district magistrate na issue toba document khara puthoraki roinana mafam asida April ani dagi curfew thamle habu wafam thamki pangthokliba thabak leplabadi Shell na singma kya manglagani haba wapum khunjasing thamkheri maduda ASI Kamgin Vaiphei na Laimkong police station laglaga makhatana khanana bahayamki aduma punga si khangkhawdana ASI Kamgin Vaiphei yauna police personnel manga amade Kuki militant sa marum lakhi makhoina khul asi koisilaba matung isam samna leijaba khunjasing tamthina phubu saiba horaki maduda khonsa khulgi chairman Adam Derina mai chief Son abon mai yauna khunja manga asopanaki eti adu sathaba loiraba matung Kuki militant singna purakhiba garida asukpa miyoi sing namphu do farga pukhena pawsna makhatari amaramda thawdu odur asu apanang badigi rims ta pukatuna leng sathariba khonsa khulgi chairman secretary chief ki phibam kokomigi kangbu man satuna yengsinkhre atopa paw maite amadi Kuki furup ani ki marakta Manipur santi purakna bangasi Delhi da wari sanaba khre Hawkiba say English sing ani ka kungo homdoi gi me homdigi hona lamdam asida thokliba tha kungini thu shuraglaba kangluki irang sigi warroisin puraktuna ing tapa Manipur amu ohenba barat lengana ohumlak suba khongthang oina ngasi barat ki kurung Delhi da Ministry of Home Affairs mapung oiba thaudang lawduna mite amadi Kuki kangluki civil society organization CSO singi oiba mifam ama pangthokre wari sanaba loiraba matungla Tanakiba warebatuda wari sanaba saruk yakiba Kuki CSO singi makirigi masama-sagi khuyek piyu habidi yakidi habatari barat laingakna mite amasum Kuki kanglup anigi mayai da leptuna ngasi pung 12 taba matamdagi hawduna pangthokiba mifam maduda mite community gi CSO kharadi All Manipur United Clubs CSO habidi All Manipur United Clubs Organization amko amadi Federation of Civil Society Folks ki mihut tarung saruk yakib aduga Kuki kangluki oina Kuki Zau Council Zaumi Council amadi Mar NP ki mirep mapan saruk yaki hari Barat lenga ki mekerigi Ministry of Home Affairs Advisor Eki Misra amadi Intelligence Bureau IB ki hanagi Special Director na saruk yaki hari wari sanabadu ki aduda mekeni magna lamdam asida santi purakna ba nungsi sanana amadi tung leitana laminana tung koina laminana ba mekei romda jangsimna rakhi hari Pausna ngasi wari sanabadu saruk yakiba Kuki kangluki mihut singi manungda ngarang Delhi da thonglakiba Kuki Zau Council gi chairman Henlian Thangle na lusungo miyoi marina sabati mamana ngarang Ministry of Home Affairs ki advisor Eki Misra amadi Joint Director Rajesh Kambrega unaduna wari sanakhiba laikhre hari adungmaina mag wari sanakhiba dugi matangda hauju phawbi oina wapam mata phongdokpa laikhre hari
Panba yabari Bharat Lengaki Ministry of Home Affairs ki maikei ki ngasigi wari sanabadu saruk yakhib advisor AK Mr. na hokiba thangzun mit kanglup animaki tuan ma CSO singda invite tawkiba lekhrabani adobo maitei community ki wena kokomi amadi UCM su invite torakhi hari adobo ngasigi mi phamasida amuko amadi folks ki mihut sing tamak saruk yakhi pauksi si ki maikei ki Delhi da wari saba sida saruk yariba amuko amadi folks ki Luchingba singda telephone tawdun wari sanaba sigi marik sumba paulo na bohona badasu telephone receive toraktabana arem boiki Hauzik luriba wapam ama Bharat Lenga amadi Manipur miyam ki mangda taadun laidibadi Kuki Zo Council Yaona Kuki ki MLA taragi maikei ki Kuki singda yoeba Union Territory ga manaba administration ama PU haina Bharat Lengakti yamna kana dabi tawdun laidibasini aduga maitei community ki maikei gi Kuki khulai pipe lamentu henba singi mathakta Bharat Lengana lokhat pham thokpe action lokhalu Manipur da NRC satna halu draki wathok amadi Myanmar gi lokaina Manipur sangsilaktuna khunda salakliba mi top sing khandoktuna halan kho haiba yauna dabi kya tawdun laidibani Seraksida Manipur PR thamla ki Lok Sabha ama Rai Sabha ni na Manipur PR thamda ayaba pibaga loinana ngarang parliament ki mifam lusingki parliament ki mifamda Union Home Minister Amit Shah na Manipur PR thamba pamdi maitei amadi Kuki kanglup ani na wari sanaduna nakal ani magna yasinaba puraklabadi nong hek ngan baga sonthadana Manipur gi PR lokthokani haina phongdokhrabani Amaromdana thabakta pothakraba IPS officer Christopher Dongelbu NBR na thagatpa phongdorakli Manipur Police Housing Corporation MPHC ki Managing Director oina thaupuram ki service matam loiraduna pothakraba thadau IPS officer Christopher Dongelbu Manipur gi hanagi Chief Minister NBR na magna lusingduna pangtholamba afaba thabak thoram singadu gi damka thakatpa phongdorakli ex Chief Minister NBR na social media ra thadorakpa siolosina hairibadi thadau IPS officer Christopher Dongel English ngani ga taragani pan gi August 3 degi Manipur Police Housing Corporation ki Managing Director oina thaupurakhi magna Managing Director oina thaupuringai ki matamda tuan mising thanangai oiba thabak kya pekhalami Maki matamda pekhalamba singthaningai oiraba thabak singadudi Sangai Ethnic Park Manipur Police Headquarters Olympians Park INA Memorials Complex Women Market amadi Manipur gi singi district singi manung Chuchampur Medical College IIIT Mayangkhang amadi multi-level parking senapati na singba kaya mapung fana samga sagat bigi thabakta mai pakna pangthulam ki hari ex minister gi siol sinhai asiguma mathau masakhangba thadau IPS officer sina loramba thaudang asi yamna thagat ningai ni haidena su pau sta makhata na phongdorakli Makasa tharak poina to papam International Mother Language Day Observation 2025 ki thoram pangtokri lamdam sidu sijinariba lol bu ningthin ngak senduna thamna ba Manipur lengangna language policy ma sema mathoktai Joy Kumar Indians National Trust for Art and Cultural Heritage INTA-CS Manipur chapter amadi rongmai literature society na sinduna intangibles cultural heritage folklore and oral tradition of the indigenous Rongmai community of Manipur Haibi Hiram the International Mother's Language Day Observation 2025 ki thoram Zen Manipur Dance Academy danga sipang tokre thoram madu Sahitya Academy Award Sarasandra Thiam Manipur State Kala Academy Award masum Rongmai Literature Society ki president oiriba Ragong Ning Gangmai amadi Manipur University ki hanagi History Department ki Professor Naurem Joy Kumar athoiba mithung len singoina saruk yakhiloina chief guest oigada hanagi Chief Minister NBR na audio recording ki kuthangda wafum khra thamnaki thauram aduga mari leinana Manipur University ki hanagi History Department ki Professor Naurem Joy Kumar na phongtokibada lamdam asida seasonariba loan ba ningthina ngak senduna thamna ba Manipur lengana language policy ama sema mathoktai matam gi matungin ahongba kya ama laglabasu chokhatpagi lambi da manglom na sangsilabasu aikhogi history di kopam thokti loinana isagi lon nat hauna lon chut khudimak ngaktuna thamba mathoktai furup amana amagi lon bu thak wangna respect tawgadabana ki mana makhata na hai ipai pugi mehaurol gi leiraglaba lol lam kauthoknaduna miram gi lol sisinnarakpa sina lol singmangsilakpa amadi masagi asoibaduma hori isagi lol ngangthokpada ikai roidabane amadi isana isagi lol bu yokhatuna thamba mathoktai isagi lol kanmada miyamna supuna asobu thaudang lobiyu haibu wafam phongdokhi nakala maromna thauramadu da athoiba mithunglen oina saruk yagadaba hanagi Chief Minister NBR saruk yaba ngamdrabasu magna tharakpa audio recording amada thauramadu ga mari lenana magna phongdorakhibada lamdam asida hingminari bi yolok furup singi magi lairiba lol bu mutkidana ba
ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤ ꯊꯥꯒꯠꯂꯤ ꯑꯁꯤꯒꯨꯝꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯄꯨꯀꯩ ꯂꯟꯒꯦ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯌꯣꯛꯈꯠꯇꯨꯅ ꯊꯝꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ INTACH ꯃꯅꯤꯄꯨꯔ ꯆꯦꯞꯇꯔ ꯑꯃꯗꯤ ꯔꯣꯡꯃꯩ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯈꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ